ꯁꯦꯂꯩꯔꯒ ꯍꯧꯖꯤꯛꯀꯤꯗ ꯎꯕ꯭ꯔꯥ ꯍꯥꯎ 뭔지 필요해. 음. 음. 어? 요즘 ꯌꯥꯝ ꯃꯈꯥ ꯇꯥꯅ ꯍꯥꯎꯁꯨ ꯍꯥꯎꯔꯦꯀꯣ ꯑꯩꯅ ꯆꯥꯡꯉꯕꯁꯦ ꯁꯣꯏꯕ ꯑꯃ ꯊꯨꯝ ꯃꯣꯔꯣꯛ ꯀꯩꯀꯥ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯆꯔꯤꯁꯦ ꯆꯞ ꯆꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯑꯗꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯦ ꯊꯕꯛ ꯌꯥꯝꯃꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄꯒꯤ ꯉꯔꯥꯡꯁꯨ ꯑꯩ ꯊꯥꯡꯒꯠꯍꯧꯗ꯭ꯔꯦꯀꯣ ꯃꯗꯔ ꯗꯦꯅꯤ ꯀꯥꯏꯅ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯑꯩꯈꯣꯏꯁꯦ ꯎꯊꯨ ꯄꯠꯀꯥ ꯇꯧ ꯂꯩꯔꯦ ꯈꯪꯉꯕ ꯕꯖꯥꯔꯗ ꯆꯠꯄ ꯈꯣꯠꯄ ꯃꯇꯝꯁꯦ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃ ꯂꯩꯌꯦꯕꯀꯣ ꯑꯃꯅꯤꯒ ꯑꯗꯨꯗꯣ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯊꯥꯡꯒꯠꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤ ꯃꯇꯥꯡꯁꯤꯒ ꯑꯁꯤꯒꯤ ꯄꯦꯖꯁꯦ ꯑꯁꯤꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯊꯨꯞꯆꯜꯂꯒꯦ